खुरुमजरी ISTV की पाव मियंग ताबिरिबा पुनमकपु तरामना ओक्सरी ngasi maruoiba pawda sahi ani fadriba BJP की गवर्नमेंट ओंगोलगा पांकक ओइरे यामना थुना मुटगनि हाइना डेप्यूटी चीफ मिनिस्टर गायखांगमना फोंगोख्रे स्टेट असना अना अयकी लमदा मालेमगी थाकता साखोट हननबा होनबदा lam asida thabak tawribo singi asobo thawdang lei haina Manipur ge chief secretary onaba kisono phongdokre amasung haukiba sahi tarada lisingani tara humdoi gi January tang taraga mathoida inkibagi sang adu yaudri haina ICAR na phangba report na haire पाव संदोंग पिजरी मणिपुर प्रदेश कांग्रेस सेवा दल न सिंधुना सेवा दल लिंखत की बगी मौत्राग निथोय सुबा सेवा दल नुमित थरम बीटी रोड लेबा कांग्रेस बाबंदा पांगथोखरे थरम असिदा MP सुसिगी प्रेसिडेंट ओइरिबा डेप्यूटी चीफ मिनिस्टर गायखांगमना सही अनि फाद्रिबा BJP के गवर्नमेंट करिनो हाइबा मियामना खंगनरकपदगी कोंगोलगा पांखक ओइरकले यामना तुना मुटलगनी फोंगथोखरे ngasi ke tharam asida MP Susigi General Secretary Sevadal Incharge Vidyapati Senjam Deputy Speaker Preso Simre Lamlai Kendagi MLA KSIS Biren MP Susigi General Secretary RK Ranisna Party ki atai lusingba kayasu sarup yakhi Sevadal Haudo Lamba Pandit Jawaharlal Nehru amadi Dr Narayan Subharao Hadakar gi mafam da ikai kumnaba udki Tungda dol daksana oina angam basanpam mateng pinaki Sevadal Incharge Vidyapati Senjamna Sevadal asri disinga masama pan kunga humdoida India ning tamna bohonabada leibaki asoba apunbagi pangal sagatuna Hindustan Sevadal haina hogdokibane Manipur Sevadal asisu mapung phaba Sevadal ama oire Masi henam pakthok sakthoknaba lisingani tara taruki January thadagi block khudimakta training pangthok tuna kankhal halagani haiki Deputy Chief Minister Gaikhangamna Congress Party wakalon yamna phajaba thawgalon bevar laiba party ni India semgatpada Congress natana atopa party na ngamloi center gi BJP government sahi ani fadringaida Hindustan haibasi Hindu khakta laigedabani haiba wakalon adu miyamna hena mayak singna khangnarakle Rajasthan Bihar na singbugi mikhalda mai papangam dabata natana Kongolga pankak oiraba sarkar oire masi kuiraroi haiki sel phangdaba thamoi singna ingtama thabak tawriba seba dal sing ninghan naba leitana thogalon beva lena thabak tawbiyu haiki BJP ki karanate wait muti side board wait nanti ado contest होता है यावता every candidate tadi demi candidate na asa sing tak sing kelana hal sing khalle Masih sih, aku betul beramal kan. Persada naksan nanti di, ya dini. Persada apa tu pasti sih. It's a big lesson for us. Masih kau, apa yang kau ini? Kenapa ni? Jangan istilah apa yang mesti dipercaya para tak sih. Masih dipercaya. Faham kau? Kalau ni saya ni dia cuma mangsa. Asal dia tu kau kena. Kasih partner tu itu, kasih naksan tu aku kini dia biang sih. Jadi kan kan ni pasal itu nada ada cuma sekali mungkin saja aku fikir sidra menpujan pada ambil takdir State asina ana ayeki lamda malem ge thakta sakot hanana ba konabada lam asida thabak tawribo singi asawa thawdang lai haina Manipur ge chief secretary onab kisona phongdokre ngasi rims ke jubli holda pangthokiba Tarataruk suba Manipur State Dental Conference Hogdopagi Tharamda Wafam Masi Phongdokhibane Tharamasida Rimski Director Professor Rita Dental College Rimski Principal Professor Pravin Reddy Indian Dental Association Manipur State Branch ki President Professor L Budhachandra Su Sarukyaki Indian Dental Association Manipur State Branch ki Mathang Sahi ki Thau Punaba Dr. R.K. Ratanbu President Dr. L. Robinson bu Secretary oina ngasige conference aduna khankre
RIMS ki director Dr. Ritana dental care asi matam amada yamna lumna launaramdrabasu haujikti miyamna yamna maru oina launarakle. Dental college ki principal Professor Pravin Redina Dr. Singna conference masing yamna yaubana anoba lau singkaya pangbangami haiki. Chief Secretary Onabakisona Makatana Maliam the Maming Ladaba Ana Laying Sung Singumna Manipur Su Lahanaba Honabada Toidona Luna Togloi Lamash the Tabak Toriba Singna Lingzel Manana Honarbadi Idai Lina Pangani Haiki. So why not we aim Manipur to be a destination for dental healthcare tourism? The point depends upon how we prepare ourselves. In terms of knowledge, we have to be up to date. In terms of technology and equipment, we have to be the best in the world. So if that thing happens, it will be certainly good for the state as well as for the dental practitioners. Handak Sahigi Oina Ningtamta Matamasida Miyamna Ingi Haina Hainariba Asi Haukiba Sahitaragi Manungda Fangba record ke matung ina lising ni tara humdoigi January ke tang taraka matoida minus 0.5 in kibagi sang adu yaudri haina Indian Council of Agricultural Research Complex for Northeast Hill Region Lamphel Fat ki principal scientist Dr. I Megasandrana Fongdorakle ISTV news ka akanana unabada mahana makata na Fongdorakpada Handak sahi lising ni taraga mangagi December tang taraga mapandagi hauna Ngarang December tang kungataruk fawba ingba henjelakliba asigi maru oiba maramdi India gi khathang mafam kharada akanba nongenung sit kiba Himalayan region amadi Bay of Bengal dagi humlakpa ayingba nung sitnani haina makatana Fongdorakle taseng bagide handak akoi khang chalakpa ma thengnari ji akoi gi maru na akoi gi South India haitare makharom thangba sarukta Chennai da Tamil Nadu da flood thokre ko haidi cyclone gi effect am laigra madugi effect na khoi sida yorok pane aduga nuong makte khoi da yorok khidra hajai ko aduga hojiksu cold wave si khoi gi Himalaya region sida haidi Nepal lomda khoi gi kanorom dagi mamang lom da ko maning dagi mamang lom da humai aduga khoi kanorom dagi southern dagi Bay of Bengal lom da humjalakwa aduga nong makte khoi gi jaga simakti yorpagi hujuk forecast ti hujuk phawo yaudri aduga February da khoi February first week adwa da nong khara lakadra na aduma na expect tawi Nakal Amaromda Manipur Ningtam Thagi Matamda Nong Suramba Adu Handak Sahigi Oina Sugani Haibigi Tijinbada Pangmangamdri February Thagi Ahan Basayolda Gidi Manipur Nong Karakara Suraba Yai How Kibasahi listening Tarago Humdoidigi Hauna Manipur Ningtam Thagi Matamda Nong Sukidre Handak Sahida Nong Subigi Sang Henjina Sukibadigi Ising Isau Tokiba Maramasuna Handaki Ningtam Tadasu Nong Sugani Haibigi Tazaba Late Haina Fondorakle maru aina khoi ningtham thaji sahi ahum sure nong phajana subida bako aduna khoi ningtham gi lawok singji kaya mai pakhidra haitare mamang sahi ahum dagi khoi handak kaloina na 13 dagi hauna khoi indam dagi nong ji laktra jaiba aduga khoina observe tawba kanda ayama matamda khoi gi sahi gi tarak iba total pulapki oiba nongju jidi chap manana harap lei haijaiba ko aduga handaki akoina kiningai orisina akoigi athengma matamda nongji august gi hauraga koi flood thokre aduga akoigi September October si kanna nong ta gra haijaiba ko aduga low wogde akoi belly jaga khara da fail oigre aduga akon ba thaba khara success oigre aduna sidalai hauban nong jingdu loisan grabanina khoina kitang thengna adi ningdam dagi loksil leiroi draina adumaina khalli aduna khoigi ningdam sorry ningdam dagi nong jila oidraina khoina chikki ba lei haitare ko aduna huziki ningdam dagi maimrong singje khoi soidana maki sokane na adumaina khoi thajai Miyoiba Kunaibu Sakta Ki Harbadi Ina Kunba Haisingba Lusingba Singna Nate Lol Amadi Na Nataka Dabani Haina Deputy Chief Minister Gaikangam na Fongdokre
Manipur State Sumangila Council na sinduna Dr. M Naragi Kudol Haiba Sumangila Sangdenda Pangtokiba Dr. Naragi Kudol Haiba Tharamda Wafamasi Pangdokibane Tharamasida Sangnadaba filmmaker A Syam Sharma Amadi Dr. M Nara Masamaksu Saruk Yaki Tharamga Sarukama Oina Dr. M Naran Iba Sangnadaba Singa Unaba Haina Mingtonba Ladik Amasu Deputy Chief Minister na Fongki Dr. M Narana Ladik Manga Fong Krabagi Matungda Ngasi Fong Diba Ladik Asishu Kunaida Kanagaba Kara Piba Ngamnaba Fongbuni Ngasi Fong Diba Ladik Asidagi Lak Percent Pamasina Sumang Laro Singi Yaipa Tarangi Fan Oina Tamgani Haiki Deputy Chief Minister Gaikangam Namakatana Miyaba Kunai Asri Karina Saktai Harbadi Ataina Nate Magi Na Natai Fana Hai Singba Fana Ina Kulabusu Makoina Sakta Pangamloi Maram Aduna Nat Punungsiba Haibusi Zatibu Nungsibani Ngasi Ngang Salibasing Asisu Matam Amagi Puwari Orakani Haike Identification even Machina High Fruit said Samasa Society said Karamba Tata Jawrade Masiki Shokatagi Tata said Agree Research Nature Maitai Mitai bu Constitution gi Cellular Tribe lista Yahon Gadabani Haiba Demanda Miyam gi Mifam Ama Kasa Road Athletic Union na Cellular Tribe Demand Committee ga Khusam Naduna Khanam Kaithel Dalaiba Union gi Ground Pangthokre Tharamasida Demand Committee gi President Y Mahendro Union gi President A Iboton Committee gi Working President M Naudalen Komba General Secretary L Lokendro Susaruk Yaki Joint Secretary K Vokendrona Demand Committee na Talibadabi Asi Furup Amatagi Mayoktanate Masi Lining Lason Amadi Political Party Amatagasu Marilaina De Demand Committee gi Miyeng di Manipurda Ladiba Yellow Furup Singh Amatu Oina Saganaba Maitai Mitaibu India gi Constitution gi Makada Scheduled Tribe Lista Yahon Gadabani Haibani Masi Constitution ga Marilaina Wafamni Awang nong pokta lediba saksu manaba furup ayamba Scheduled Tribe ke list yawi Assam gi furup ama ani Manipur gi Maitai Mitai khak natana Scheduled Tribe ke lista yaudana lady haiki Sinalai ba ko sak manaba missing set Sigi population di ngasari 130 crore gi manunga ako si crore ba yauda yam da yam minority apik pa dum ba kanggo mo way to adu ari sigi Labour Monsida, India Constitution context. My game lady position the Carino, make it stays a lady. I go you position say Pagalabra Constitution, I go you, make it pick a minority, the Maji self guard, Maji can be or protection. I don't believe I like rise. I do the committee reason. Consumer Affairs Food and Public Distribution Amasung Social Welfare Department Asi Congress Sarkar gi corruption tawagi makol oire haina MLA Joy Kishan na maral sikre ngasti thangmaiban polem laikai amasung ima panthoibi Welfare Youth Center sinduna center asida mahakpu harau tayamna opagi tharamda phongdokhibani MLA na makhatana miyoi biki yamna maru oiba department ama oiriba Consumer Affairs Food and Public Distribution amasung Social Welfare Department ani asi Minister Galwinana corruption togduna sel tanpam oire haiki Congress na karigi masasudai corruption na mahituna hadana anapa ko me hadana Congress ki karni kudima Congress ki minister MLA kudima corruption hadana hoise masawe mo sundare laina hoi pe Assembly da aramba ko se CM NPD ki matan da social welfare se ya chong aramba tawre Assembly to wi wan thoi ke se ai ngasi jo wan hai Mari Mirabaina ay aramba ko kumpide asumba pi ay na sakraman pibang ngamaba ay rajniti thaduk pige ngamdaga di Kumari Mirabai pagpa ako ay rajniti thaduk ke na sila ito ko ngamdaga any central control singa makoy na aramba tawagadi maduk ako ay report ko ako isa na rin 2007 da Congress ay ba quite corrupted or ba quite corruption ki mahig na sura ba sumo party se Malu pura Manipuri lang thokra se nasi pura tegiro pura na amat away lumina se
Amaromda Booth Committee Thingel Maruna Sinduna Leoni Community Hall da MLA Joy Kisan bu halau tayamna okpagi tharam ama pangthokre tharam aduda Councillor Newton Sandrana handaki thongzu amadi thangmai bangi election asina sel amasung saktina mikalda yade haibadu utle haike MLA Joy Kisan na Lairik Hairaga Thabak Fangdriba Thangmai ban Kendrigi Naha Singh Skill Development Program Hauduna Anoba Sahi Lakpadagi Thabak Piba Hauragani Kendra Sigi Manungda Leba Lambi Thong Amadi Thagnaba Ising Fanghanaba Thabak Supaikalagani High K. January Tang Kunga Tarukta New Delhi da Pangtokadoriba Republic Day Parade Awang Nompoki Oina Miyu Tara Tarugna Saba NSS Contingent Gi Member Oina DM College of Arts Ki K Devina Standard College Kombugi Diamond Kalakle Makatana Awang Nompoki NSS Contingent Asibulu Singnaba Birmangol College Ki NSS Program Officer Dr. T.S. Bimol Su Kalakle Demasi December Kungani Panda Delhi ki Dama Kongsan Gani Hairi Paugi Maraktana break amatang Lominasi Break ki matungda Taramna Oksari Tamelong District ki Marang Singh Part 1 digi Part 5 Pawada Ladiba Praja Singha Atopa Sagai Amaga Lamgi Matang da Mukna Batopodigi Tha Sigitang Kunga Matoi Amasung Kunga Humdoida Yum Ani Kunja Singha Amanga Taton Kibagi Matangda Marang Singh Village ki Youth President Gongsalung Gongmaibu None Police na Fajinduna Tambabu Yaning daba Fong Doktuna December ke Tang Kunga Mangagi Nimidangda Kunja Singha Yum Ahum Amadi Tata Dipara Mamai Thakre Gongsalung Fajin Kiba Thadu Haina Dabi Tauduna Kunja Singha Lambi Tingjinduna Lakibane Marang Nungtil Lambi Tingwik Hongjang Sangsilingaida Nipan Suba Assam Rifles ki Kangbu Amal Laktuna Ban Sogapa Singha Mungnarapadigi Assam Rifles Kambuna Phubada Nupi Mari Asoka Panangki Amaramda Miyamna Lambi Tingningaida Sangsilakpa Gypsy Ama Amangata Tawanki Marang Singi Kulakpa Namrong Lung Gundai Mai Napongdorakpada Orekliba Irangasi Twan Kolung Gomai Hariba Mioi Asina Kulai Paiba Singa Manaraga Kunja Singda Singarapadagi Orekibane Mahaki Masimanau Simbo Warosin Puraknaba Kunja Singna Haibada Laktabadigi Makoi Mangagi Yum Tugai Kibane Taudogasida Deputy Chief Minister Gaikangam Nasu Twangkolung Gangmai Sagagi Kangbuda Sogatuna Marang Singh Youth ki President Gangsalung Bu Fazinduna Thambane Mahakpu Atuba Matamda Thadok Trabadi Imphal Jiri Lambi Thingba Yauna Khongjang Sangsingani Loinana Railway Kangbu Nasu Atuba Matamda Survey Tawbiyo Survey Tawdriba Phawba Rail ki Thabak Thoram Thingbagi Khongjang Makhatam Chatakigani Haiki Hayingsu Hangsisu Thadodrangai Phawdi Akhoi Khongjan Kanna Akhoi Khon Marangsing Makhaise Sathagini Aduna Akhoi se Thadodrangai Phaw Hongsalung Haiba Nupase Thadodrangai Phawdi Main road ase kanu Phaw Akhoi Mathang Oina Adum Sathagini Aduna Akhoi di Lepa Sungnai Nairo Sirusu Sangrusu Akhoi Marangsing Makhaidi Adum Asegi Ihause Senpabo Thadodrangai Phawdi Akhoi di Taugini MLA RK Imona Fencing Sangakre Sagolban Morang Ledak Nepra Major Lekai Daleba Young Social Service Union Gi Office Ki Akwebada Khaba Fencing Sangabage Tharamajuda IMC Ward Number 7 Gi Councillor K Priyosaki Zanimski Dr. Rajan Rimski Dr. W. Zatisor Amadi Union Gi President Iboyaima Vice President Mangina Singma Miyoy Kayana Saruk Yaki Wangu Sandan Kong Awang Lekaida Apunba Maira Paibi Lupki Masa Udiba Kukalpan Tugi Sahigi Oiba Kana Nainaba Mifam Ama Pangtokre Mifam Masida Poire Leimarol Apunba Maira Paibigi President L. Memchobi Kukalpan Tugi President Y. Maipak Amovagi General Secretary Y. Kundarani Su Saruk Yaki El Memchobi na Lamda Masida Leidiba Maira Paibi Singh Thorakibagi Wari Ningsing Naduna Hana Nisaban Haina Leirambadagi Afaspagi Marumda Security na Miyot Benechatharakpa Nupi Oibigi Ikai Kumna Bamanga Lakpa Kayana Kang Mangam Naktabadagi Maira Paibi Asi Haunaruba Laitana Tholakpane
Lamdam asida leiriba ima maira paibi singna maira paibi oina leisi Michael da mai onsil loisi haiki Manipur leiriba tongan ba entrepreneurship na same sajaba polam sing yonaba indigenous shopping complex mangasi Babu Parada hangdokre shopping complex si trading zam balesona ship managing director oiduna group amana honaduna hangdokpani Taramasida Manipur government ki consultant Dr. R.K. Nimai Amzugi President W. Samjai Commerce and Industry ki Commissioner V.K. Dewangansu Saruk Yaki Anogba shopping complex asida lamdamasigi sana thaknaba polam sing iyong amadi khusa haibagi pothok sing su thamli aikoi tungsin ba haurasi pithok paleplosi aikoi gi pothok yolasi haiba pandamda your choice haiba complex asigi maming ori Amzugi President W. Samjaina Manipur gi pothok sing mapanda yonbigi sang yamna namely Masi Hengalabadi lamdamasigi sel tungi pibam phagathan mangamgani Dr. R.K. Nimaina Mapadi Pusilakpa Polam Singi Mahusinba Ngamlaba Matunda Aikoigi Potok Sing Mapana Thabatai Manipuri Potok Sing Packet Tobada Quality Lena Putopa Ngamnaba Packaging Unit Amathamba Kanagani Haiki Handak Rimski staff nurse Lawagi Matangda question leak oi haina media gi thongda Fongdorok Levasida KCP Poire Maite Lupnasu Kadai Fauba Sumina Traga Lali haina Lupki Operation Mangalgi Akanaba team Amana Tizilubada Rims Authority gi Maikedi Aranba Amata Lailam de Haiba Mayak Sengna Kangle Hairi Lubasigi Publicity Secretary Malim Ganba Maitegi Cherol Amana Exam Houdringi Mamang the Lupna exam asida Aranba Taudanaba Niam Sumna Chatanaba Rims Authority da Kangan Kibasu Laiki Loki Waframbo Rims Authority na Lumna Lauduna exam Houdringi Mamangda Mediagi Miyoi Amadi Security Akanaba Miyoi Singi Mamangda question paper sing Hangduna Matam Sangna Section na Honaki Haiba Lupna Kangmangami Lamda Masida Ladyba Maru Oiba Mahiru Sing Lup Singna Question leak way haiba asi kadai fawba chummi nataga lali haibaju marik sumna thigat piu mahirwai kharana complaint tawri haiduna asum aran khangdana thabak amata paikhat haningde khongthang ama soibana punamak mangminaba haibaju ohengumsi lupki maikaidigi thamningba wafamdi question leak way haina khanglabadi karigidamak exam thadringaida leak way haina candidate singna rims authority da exam lepnaba khangandribano Exam Haidok Laba Matung, Numit Humnigi Matunda, Lik Oi Haina, Fongdolopa Asi Sanaba Yaroi, Center Gimihu Sing Laktuna, Yamna, Systematic Nina Satakiba, Exam Asida, Question Lik Oi Haidiba Asimak, Yumpam Yauk the Bani Haidi. Rims Authority na Punna, Kana Naina Biduna, Solution Puraknaba Honabiu Amadi, Baiba Bosi, My Palaba Candidate Singi, Result Atubu Matamda Haidok Pio Haidi. Amukahna break Amatang Laminasi. Amukahna Taramna Oksari Manipur gi maming leidaba pa singi manungda ama oriba Imphal East District ki manung sana leiriba Yaral Pata Kombirai Amukhanna uba phangadori amadi part asida makal kayagi usek sing saktaba haure ngasi paumi kambu amana part asida satuna yengsilubada hau kiba sahi kayadagi law uba amadi atai polam kaya thaba yaraktabadagi law uriba miyoi kayana punsinnaduna Asoba water body ama Ontoktuna nga wena yoknare Miyoi Tarabatwena Semba Kombirai Environmental Development Organization na Haukiba Sahi Lising Nitaraga Matoidagi Tabak Asi Haurakivani Organization gi Secretary Binod Kumarna Part Asigi Puadita Sagona Duna Lakiba Kombirai Part Asida Haukiba Sahi Kuntra Nipuram Part Asida Uba Pankidrabani Adubu Lising Nitara Taramatoidagi Pambi Kara Kara Hauraktuna Hauzikti Sar Semduna part asida Paksana Hawanaba Honare Haiki. By Tina the Gipachi low Sarameko. So Saramajida Ishing Jinu Jutada lay Pakana Duma Tamu the Karagai, who lies his mind like 2011 10 size the Gedum However said Tabase. Combination say he could travel Sura Mutkiva, quite try the comb Nayo Concom later me, the Karamani Salami. Adagi Mutkra. Mutkibazina, Hosiki, Aquina, say Kuntra, Mukima Tumsida, Mutkravazida, Hosiki, Aquina Hakum the guitar, Hore, Koishagi Hana, Lejeram, Kobzalaga, Quikan Tava, Hores, the Saramayama, late.
Indian Tourism and Hospitality Congress Amadi Manipur Mountaineering Institute na sindana Mapan Suba International Tourism Conference Lamdanda Leba MMI Complex ta hokre tha asigi kuntra fawa sathagadaba conference asigi haudopagi tharamda Commerce and Industry gi Commissioner Bibek Kumar Dewangan MMTAG President Dr. L. Surzit, Indian Tourism and Hospitality Congress Northeast ki President Dr. Mainam Binota, MMTAG President Oiramba Yambem Laba, Indian Tourism and Hospitality Congress ki President Professor Sandeep, Secretary General Professor S.P. Vansal, Himalayan Mountain Institute ki Principal Colonel Gulsan Sada Amadi MMTAG Founder President Ras Kumar Ranendra Jisu Saruk Yaki Maihorolgi Manipur ge Puwari ga Sagona Duna Laklaba Thangjing Singbu Thangting Haina Ontokpa Yaroi Haina Historical Heritage Development Association na Fongdorakle Hauzik Maraktana Dolendro de Tabaki Pau Lobisi Hauzik Tabaki Pau Luminasi Indian Army gi Basic Nursing GNM Kralogadori Class 12 Pass Toraba Masagisi Taratagi Kunma Fawi Manung the Labor Muisina Lalipitang Kuntra Fawi Manunda Darkas Takpayagni Hari Life Insurance Corporation LIC gi Assistant Administrative Officer gi Ahang from Satret Logadori Masagisi Kunma Twidi Kuntra Fawi Labor Graduate Lawyer Singna Matang Sahi January Manga Fawi Manunda online to apply to Yagani Examination Asigi Center in Fadal Legin Hari Central Reserve Police Force Sport Quota the Tabaksang Nupamadi Nupi candidate Singdigi Punna Ahang Bapam Songa Humbudragi Darkas Kauri Masagi Sahi Tara Nepal the Kulumdo Fabi Manunda Leba National International Players Singna Matan Sagi January Tara Mari Fabi Manunda Darkas Tazil Payan Hari Head Constable G Digi Oina Magita Class 12 Natagamana Oigidabani Constable G D Gina Sakanglaba Board Amadagi Class 10 passed over Oigidabani Hari Manipur State Power Company Limited ki Junior Technical Assistant Switchbox Assistant Amadi Atopa Post kaya Logadori Masagi Seta Nepal ki Kuntra Nepal Fawu the Lebe Yam Drabada Class 10 passed over Muisina Lakleva January Tang Tara Fawu Manunda Darkas Tarpayag Hari Barka Center in Falda Oin Hari Matata Palibataki Pau Sing Asigi Akopomorol Bobo Parta Lebe Job Center Digi Kangrayagani Amromda Takyal the Leba Loktak Industry gi Nupa Amasung Nupi Worker Kuntra Administrator Ama Office Staff Ani Amadi Driver Ani Logadori Worker Singoina Class 8 Pass Togudabani Administrator gi Pangidamaktadi Graduate Pass Towa Mu Ogidabani Office Staff Anigi Damaktadi Computer Knowledge Legadabani Lakliba January Tang Nepal Fawi Munda Masamasagi Biodata Sing Industrial State Takyal the Leba Loktak Industry da Pisin na kangalagli interview na January tang tarada pangthokani hari masidi tabagi paw matang silojire hauji makata paw mo lominase Thagasari Dolendro makata pawda Lesem Lon Marup Yoga Center Singamaka Oinam Ledekna Bharat Swabhiman Trust Samadi Patanjali Yoga Samiti Imphal West ka Kusam Naduna Center Asigi Sahigi Tharamga Loinana Certificate Yantokre Oinam Ledek Community Holder Pangthokpa Tharam Aduda Model Club ki President Indesor Sanulalgi President Ima Iveto Yauna Tongan ba Miyoi Kayana Sarup Yaki Kumal Lampak to Labor Apex Cooperative Society gi Godown Complex ta Nupi Kaitel Ama Sanana ba Thorang Toram Laga Tribal Boys Hostel Oina Sagana ba Thorang Toropugi Mayukta Wakami from Chatakre Ima Pantobi State Vendor Union Sinduna Chatakiba Kongjang Asida Lupki Advisor Y Indranina Complex Si Kaitel Nataba Atopa Amata Saba Yaroi Nampu the Sana Honra Labadi Miyam Akan ba Kongjang Sangsingani Haike Magidagi Adumba, Imunai Mutanaba, Amaga, Chichep Tazabiba, Jati, Amaga, Ushinataba, Simbi said, Tawigano, I think of them Sabio, Libyan boys was in the Jagama the Sabio had the Nekoi, Ivan Togeri. Caesar Hospital and Research Institute ki Managing Director Dr. Kundongbam Palinda, Indian Healthcare Ambassador of the Year, Mana Pidun Ikai Kumna Craig.
ngarang Gurgaon pangthukkiba World Entrepreneurship Summit in Healthcare the Leaders Who Impair Healthcare gi tharamda khusin nakibani Dr. Palin awang nopok yauna yumlo nariba Myanmar da analayeng lamda lawriba singthaningai oiba thabak sing sakangbu oina mana asi pikibani National Highway Sama Yankai gi Kaisampati gi Malom Fabugi lambi gi nak yeta yum gi thongal sing sangnanaba lambi gi mapalda permanent oina sembaleba sing khudakta lokthok nanaba National Highway Division number 3 PWD gi Chief Engineer na khangalakle Hauzik makata na ngasigi sanabagi pau lobisi Sanabagi pau boyai ningthojamdagi lobisi Ngasigi sanabagi pau da state level sepak takraw CIRC team A takyalna nupa amadi nupigi man and women state level sepak takraw championship gi winner oikhre Manipur sepak takraw edo committee gi miyang makhada Youth Athletic and Sepak Takraw Association Thawal na sinduna tha asigi tang kulndagi Thawal yasa ground da Regu event nupigi team tarena group ani thokna amadi nupagi team tarani thoina group mari thokna khaidoktuna Satharakiba man and women star level sepak takraw championship ngasi loisan khre loisan magi thoramda Manipur sepak takraw edo committee gi chairperson S Nirmalata convener NG Motilan Yasta Thawal gi president N Dauji amadi BSNL Imphal gi Assistant Director W Inaubina Thawro Mapusing Oiki Satharakiba championship asigi ngasi sanakiba Regu event ki nupigi final da CIRC team A takyalna CIRC team B takyalbu set ani sino kumathoi nipan kumathoi taramathoi da maithiba pikhi nupagi sanakiba Regu event ki final da CIRC team A takyalna NYC Thawalbu set ani ama tarataruk kumathoi tara amadi kumathoi tara mapalda maithiba biduna championship asigi title lokhibani N Hazari Polo Manipur Horse Riding and Polo Association the Sinduna Kuntra Mathoi Suba N Hazari amadi Dr. N Tombi State Polo Tournament ngasidagi polo team kumnipana saruk yaduna Imphal gi mapal gangjipungda haukhre hautopagi thoramda Manipur Horse Riding and Polo Association gi President S Budachandra Manipur Pony Society gi President KS Aisorjit Manipur Equestrian Association gi President Dr. S Joykumar Laikhidraba Dr. N Tombi gi machanupi Dr. Monica Nauremsu saruk yakhi mathang chahi gi January 10 phawa chathagadaba tournament asigi ngasi ahoba numit ki sanakhiba matchta IRC Imphal Riding Club Lamfelna Thangmaiban Polo Club Team A bu Panjal Tara Sinoda Maithiba pikhi Imphal Riding Club Lamphel gi mai papagi Panjal Singadu L Akasna ani suba ahum suba amadi mari suba sakrada Panjal mari chankhi A Basantana ani suba amadi ahum suba sakrada Panjal ani T Devakishorna mari suba sakrada Panjal ani amadi N Ranjanna ahum suba sakrada Panjal ani chankhi hayang ahanba matchta Thamiban Polo Club Team B amadi Tekcham Polo Club ka sanagani ani suba match Nambur Mapal Polo Club amadi Ibudok Thangjing Polo Club Team B ga sanagani ani suba plate cricket Ani suba plate cricket tournament ki ngasi sanikiba matcha YAC High School na WCA tera yangkhom lere pu maithiba pikre Manipur da cricket masana hena chakhonaba amadi afraba cricket sanaroi sing puthoknaba gi pandamda Manipur Cricket Association na sinduna luang sangbam gi luang pokpa cricket stadium da team 12 na group ani thokna khaidoktuna chathariba second plate cricket tournament ki ngasi sanakiba match da YAC High School na WCA tera yangkhom lerakpu ran tarahumdoi da maithiba pikhibani WCA tera yangkhom lerakna toss ngamduna fielding side khanki ahanba innings ki batting tawkhiba YAC High School na over kuntra da wicket mari turaga ran samaga yankai mathoi lokhi masigi pakhumda WCA tera yangkhom lerakna over kuntra da wicket mapal turaga ran samaga kuntra nipan khak logduna match asi maithi khibani ngasi sanakiba match asida YAC High School gi sanaroi Rakeshna wicket ahum amadi ran 13 logduna man of the match takhre hayang SCC Singjamai amadi Napsa Kha Imphal ga sanagani
Langthabal Kendra Football Sajing Inar Kanbalup Tournament Organizing Committee na sinduna ngasidagi Sajing Kangjibuk Football Ground da team tarena group ani thokna khaidoktuna kuntare suba Langthabal Kendra Inter Club Sports Meet haukre hautopaki thoramda Standard Robert Higher Secondary School Kanchipur gi principal P.S. Landhoni Sajing Inar Kanbalup ki president L Lalchan Senglei CDPO Kakchingi project officer Memsa Hana CDPO oiramba KS Maipak Pilay amadi atay miyo kyasu saruk yaki ngasi ahobo numit ki sanakiba match da PB United Sajing na Crazy Boys Sajing bu goal ahum sinoda maitiba piki PB United Sajing gi Maipapagi goal ahum adu Romario na goal ani sanki atopa goal aduna Netrajit na sankibani hayang Salai FC Sajing amadi LKICC Langthabal Khaupunga sanagani Veteran Cricket Tarahumdoi suba Manipur Veteran Cricket Championship ki ngasi sanakiba match sa Dynamic Sporting Union Kwakaitel na IWBCC Imphal West pu maithiba pikre State amadi national gi thakta sanarambadagi potharaba sahi yamsillaglaba ahal loreba sing masama ufana matam sangna lainabagi pandamda Manipur Veteran Cricket Association sinduna tha sigi tang taruktagi team tarana group ani thokna khaidoktuna Langthabal Public Ground da chathariba Tarahumdoi suba Manipur Veteran Cricket Tournament ki ngasi sanakiba match da Dynamic Sporting Union Kwakaitel na IWBCC Imphal West pu ran nifuda maithiba pikhabani Dynamic Sporting Union Kwakaitel na toss ngamduna ahanba innings ki batting tawbada over kunmapal ga ball manga da wicket loina turaga run samaga marifu lauki masigi paukhumda IWBCC Imphal West na anisuba innings ki batting tawbada apiba over kunthra da wicket tare turaga run samaga nifu lauduna match asi maithi khibani match asi da DSU Kwakaitel gi sanaroi L Krishna Kumar na wicket ani amadi run nifu lauduna man of the match takhre Sathariba Championship asigi mathangi match tha asigi tang kumapal da Blue Hawk Khurai amadi Cyclone Thangmaiban ga sanagani Ravi Chandra Football Taret suba state level Moirangtam Ravi Chandra Memorial Open Football Tournament ki ngasi sanakiba match ta LLK Karam amadi Maira Basikhong mai pakre M Ravi Chandra Trust Kyangwai na sinduna Kyangwai Ideal High School gi ground da team kuntarukna group nipan thongna khaidoktuna tha asigi tang kundagi sathariba tournament asigi ngasi sanakiba ahanba match da LLK Karamna FCT Kyangwai bu goal taruk sinoda maithiba pikhi LLK Karamgi maipapagi goal singadu Kabiraj na goal ahum sankhi K Amarjina goal ani amadi Jesus na goal ama sankhi ani suba match ki sanakibada Maira Basikhong na AMKA Langthabal bu goal ani sinoda maithiba pikre Maira Basikhong gi maipapagi goal ani du Yangsan amadi Herojina sankhibani Thagasari boyai makataba pau khara amuk Rising Knowledge Club Kuyathong na sinduna Thangmaiban Tombisna Girls High School ground da Zathariba ahanba for a side under 35 kg football tournament ki ngasi sanakiba ahanba match da Warrior FC Thangmaibana RKC Kuyathong bu goal ani amada toikre ani suba match da TISYC Hizam Dewan Laikai amasung TMC Larenjam Laikai goal amata sanadna draw satkre MSR Chess Association na sinduna ahumlak suba malom state level open chess tournament ngasidagi malom Medha High School da haukre tournament asida chess sanaroi niputaruk na saruk yari Manipur hockey na sinduna ahumlak suba Herozit Waribam Gold Cup under 14 hockey tournament January tala dagi Kumal Lampa Hockey Stadium da hauragani saruk yaningba timna December kuntra matay fabugi manung da sanaroi singi ming pisilaknaba tournament sub committee gi convener gi Gerald Amana khangalakli Pune amasung Ludhiana da pangthokiba National Mountain Bike Championship amadi National Track Cycling Championship ta medal lawrakraba amasung saruk yakiba sanaroi sing Manipur Cycling Association na Kumal Lampak Sports Complex ta leba cycle velodrome da harau tayamna okre
El Chandra Singh Charitable Trust na sinduna ngarang degi thang ta sanaroi humdrani pan saruk yaduna chatharaki ba ahan ba leiteng thang hai competition ngasi uripok asom lekai basketball ground da loisin khrei sangdam na ba asuda junior boys ki oina KSL ke gi konjengbam lansen man ahan ba lemon thang ta gi alen naurem na anisuba KSL ke gi Khoraizam Royal amusung lemon thang ta gi Adityana ahum suba ta khrei junior boys junior girls ki oina MATTM gi L Sapana ISL MTTC agi S Kamala MCTT agi Suni Thaudam amadi CTT agi W Lintoi Sanu namathang sina ahanba ani suba amasung ahum suba ta khrei senior girls ki kanglupta Huirem Indu Waikom Kalpana Sanu Sabam Pusparani TS Laxmina mathangsin ahan ba ani suba amadi ahum suba takre senior boys ki kanglupta T Rabi Laisam Somorzid M Rakesh amasung S Sangidna mathangsin ahan ba ani suba amasung ahum suba takre commissioner sigi losinbegi tharamda Manipur University ke vice chancellor Professor Ais Nandakumar Sharma Art and Culture ke secretary Keratha Kumar Thangta Sarit Sarat Committee ke Chairman K.S. Manmohan Su Saruk Yaki Category Kodima ki mako mathang taraba single lupali sing tara lupali sing mga amadi lising ani yauna certificate sing PK Manipur Arm Wrestling Association gi asoba thaudang laurambata natana treasurer oiramba lesang tem bimolna handak ikang khangawdana laikidabada Manipur Arm Wrestling Association na awa phongdokre Haukiba November amasung December thada India ki tongan ba mafam singda pangthokkiba Hero Indian Super League ki champion oikiba Chennai Football Club team da saruk yaruba Thawal district ki Khongjom Singtham lekai digi Khangenbam Thoi ngasi Sapam Gram Panchayat sinduna Singtham mayai sanabungda harau tayamna okre Tharamasida Wangjing Tenta Kendra ki MLA Paunam Brozen Langatel Jilla Parishad member Sagol Sem Budhi Sapam Gram Panchayat ki Pradhan CIS Momoni Susaru Yaki Toigi Matung Tarak Pasanabagi Lamda Mateng Onanaba Lupali Sing Yankai Amasu Mana PK Stern Youth Constructive Association Kongpal Porompat Second Road Sinduna Ahanba State Level Open Tennis Ball Cricket Tournament Ngasidigi Team Taraga Mathoina Saruk Yaduna Association Asigi Ground Haukre Haudupagi Taramda Association Gi Hanigi President Laisam Mohindro ADM Imphal East K Lakshmi Kant Sharma Thoksom Joy LC Samungo Amadi Takelambam Nanda Kumar Susar Yaki Thoksom Joy na Haurak Leba Naharu Singna Masa Masana Pamba Lambida Poning Haksang Yauna Honorabadi Mai Papa Ngamgani Haiki ADM Imphal East K Lakshmi Kana Cricket Haiba Masana Asi Manipurisu Yamna Pamnaba Masana Ama Oire Sanaru Singna Puning Haksang Yauna Honaduna National Amadi International Gi Thakta Sanaba Ngamna Honagadabani Haiki Ngasi Sanakiba Ahanba Mesta Eagles Aina Enemies of Ball Buran Kuntragama Panda Maitiba Pikre Eagles Eyes Natos Ngamduna Ahana Betting Tawada over Tragamanga da Wicket Mapan Turaga Run Samaloki Masigi Pakumda Enemies of Ball na over Taragamanga the wicket Nipan Turagaran Humpuma Toiloki Hayeng Alka Amadi SSA Ayukta Sanagani Nungtilda PC Amasung Host Ebiga Tenagani Housing Asinomagi Oiva Ingasagi Pau Pizari Aikar Regional Office Lampel Party ki phangma pau gi matung ina ngasi gi khwadi saba degree Celsius kunroi khwadi gi ingba degree Celsius ani 10 ani Nungsita yawu ising manil gi sang ayuk te sa da maudra matoi nungtil dana sa da kuntra mapan nong sukhide Loishalakpada Maru Pau Amukana Sahi Ani Fadriba BJP government Pongolga Panka Poire Yamatuna Mulagani Haina Deputy Chief Minister Gakangamna Pongokre State Asin Ana Ayeki Lamda Malim Gitakta Sakot Hanana Bahonabada Lamasya Tabak Toribo Singi Asobo Taldang Lai Haina Manipur Chief Secretary O Nabakisona Pongokre
amasung haukiba sahi tarada lisini tara humdoi ki January ki tang taraga mathoi de inkibagi sang adu yauna ingdri haina ICAR na phangba report na haide ngasigidi ISTV na pijaba pau matang asida loijare miyang tabir ba punamakta amuka hanna khurumjare